Yensang thongnare yaifabaga thoyenbagana ok thongli ichen ga nongdairembagana nga thongli mari dumana wari shanari inawbaga sana thoigadi nungai sabi thokli yaifabadi ichen amadi nongdairemba anibu yengna bohonabada mathawam oire maisa mainina yeibaga khwedo su langkhatpagum sumsum hele adubu anidodi haraungna thongminari fana haisabagi wani nongdairembadagi ichen li heli singsenaba aduna nupi mana dum senare maisa mainina yebagi nupi magi maithongda humak mari kai kari bo humak marik singdo ichen gi khunam na taithokje adum na taithokpada nongdairembana mabu munne yenglambadu ure khadang khasi illaga kedore hangi nongdairembaso mangak haiduna karisu tawde khangalle ngag yingsinanda layurabaso nupa magi mit aniduna nupi mabu hekta mitaki samlang maraktagi chuina tariba samna kharasu senabada ichen li thabak amasu oirabani kayada nupa thoktribano manakta phamlibi mahaki thamoina khweda sabi magi maithongda kari bohumak makhut mangna taithoknilebasu ngamjade pangdaba amagumna lona yingli adubu makhutta yeli barumal khopai phido lokthoi adugi ichen depi ichen dingakni yingli nongdai mana khudo minar rumalda hanna thilli aduga ichen gi samlangda amuk thille khangle ichen bo magi samlangda punsillu hairibani rumaldu tapna lawraga khajik sathoki aduga rumaldu na thadokliba samlangdo komlop kisi kisinki chathokduna tawriba singdo meeting na tanaduna yingba lepte ichen so wai sakna hanjilaklaga amu nongdagi manakta famlare nongdagi meeting do prik sawriba yansangdu da yingba sarabaso pukning changde maithongna mumonokje mana tawriba pumba ichen na utrabaso makhoibu senariba yaiphabana di sitnana uribani yaiphabagi moong khanglibana thoyenbana chirol tawi yar yenguran chakpe yenabani thongba loirabada nongdairembi kana chanaba semsari chabi thakpi pungadabani na chaksangda tawsinba nongdairembana sukya yadaba pukhalakpani sanathogi mabukta kana so haidokta khanjai yam mandi sathina manga sengkhairami hoina mamai machani ado sakse pakti he inawbana napada naknai kai khalinu nupi khombagi mahutta mit anida takkopi tumilai haibra khangde makhoi pulap koisinaraga phammi nongdairem banga thongbodo khak hapa chakluk ani tongana semba ubada thoibina kana gino amasiso hapo ichen gi mangda ama magi mangda ama pukhamani do thammi aduga hairi masi angang singa de na chadi ma chada mina aisu sare singzu ga sarage wadu tabada teido nongdairem bada khanging yingli ichen da su amu yingli nongdairem bana haidorakli ba wadu tabada ichen sungai mayambagi wadu da inawu sungak puna loire aduna hangi tina ba ifau khangde yambung na kamai khangamniba thawai sa dana khumdori maram yamlei angang na khangoi henthoina as masida kok thadaroi siba thaktok hana thaktoklase thoyenba class to biro thoyenba su henthoi gi mangda glass khar thami henthoina mi masinga glass tuga chanabra yingli thawai doise nongdairemba machin manawdara noinindi sana thoina aidi thaoyi ichenna aidi thakani che nongdairembada madu tai adubu hanna yingde magi sakpham thokpa chakhong kran sa thoklaga hagotki matom ta ka gi balcony da leiki ma na got khrabada yaiphabaso nongdairembana phamlamba chair du da laklaga phami ichen ga thakmina batare thoibina wakhalam khanba mali da nupa se glass amamam thangatne aduga pulap glass singdo makhol thokna thengzinne khada in khalaga yanungda mahi langsinki ichen ni tasingna thakpanate madu sanathogi inawbuga noi ani duda ichen michi thak khachili aduga class yawriba mahido nongdairembana sizinaramba kon amada hejinki mathang class masing sum samsindarakle yaifabada ichen ni sa khai bhauri ichen handaki rebu class simadi nangina khutun hayo pena thaktoke henthoina hayo ichen so dum haraungna khummi haidok loire adugi bu kyam wa ba thabakno loi phatriba angang ma mahi yaw balik lido lami lido makhum hangdok laga haina bo honaringi
ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯣꯟꯗ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟ ꯃꯆꯤꯟ ꯀꯥꯡꯂꯞ ꯌꯦꯡꯂꯤꯕꯗꯨ ꯎꯔꯛꯂꯦ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ ꯊꯥꯡꯒꯠꯂꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯃꯍꯤꯗꯣ ꯇꯞꯅ ꯍꯩꯅ ꯃꯤꯠ ꯑꯅꯤꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯤꯠꯆꯤꯅꯁꯨ ꯌꯦꯡꯂꯛꯏ ꯍꯩꯕ ꯂꯣꯏꯔꯕꯗ ꯌꯥꯏꯐꯕꯅ ꯃꯍꯤꯗꯣ ꯌꯥꯅꯨꯡꯗ ꯂꯪꯁꯤꯟꯈꯤ ꯏꯆꯟꯅ ꯂꯤꯛꯂꯤꯗꯣ ꯃꯈꯨꯠꯇꯒꯤ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯥꯏ ꯑꯣꯟꯊꯣꯛꯈꯤ ꯑꯔꯣꯏꯕꯒꯤ ꯃꯍꯤꯗꯣ ꯆꯈꯥꯎꯗ ꯍꯦꯛ ꯇꯥꯈꯤꯕꯗꯒꯤ ꯌꯥꯏꯐꯕꯗꯣ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯉꯥꯎꯗ꯭ꯔꯕꯁꯨ ꯏꯆꯟꯗ ꯋꯥꯍꯩꯒꯤ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯏ ꯅꯪꯁꯤ ꯐꯗꯤ ꯐꯖꯩꯍꯦ ꯏꯅꯥꯎꯕꯅ ꯍꯦꯟꯊꯣꯏꯅ ꯑꯩꯅ ꯍꯦꯜꯂꯤꯗ ꯐꯖꯕꯗꯤ ꯍꯣ ꯅꯪꯅ ꯐꯖꯕꯅ ꯐꯖꯕ ꯑꯗꯣ ꯃꯥꯅ ꯐꯖꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯠꯇ ꯃꯇꯣꯝꯇꯒꯤ ꯑꯣꯏꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯃꯝꯈꯛ ꯂꯩ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯅꯠꯇꯕ ꯊꯣꯏꯍꯟꯕ ꯅꯪꯒꯤꯗꯤ ꯂꯩꯇ꯭ꯔꯣ ꯀꯩꯗꯧ ꯂꯩꯇꯅꯦ ꯂꯩ ꯁꯥꯊꯤꯅ ꯐꯖꯕ ꯑꯃ ꯂꯩ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦꯕ ꯏꯆꯟ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯐꯨꯝꯖꯤꯜꯂ ꯊꯝꯕꯗ ꯋꯥꯔꯦ ꯊꯃꯣꯏꯁꯦ ꯈꯖꯤꯛꯇ ꯄꯥꯊꯖꯒꯦ ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯗ ꯌꯦꯡꯂꯤ ꯈꯥꯝꯃꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯆꯟꯁꯨ ꯌꯥꯏꯐꯕꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯍꯥꯏꯍꯟꯗꯅꯕ ꯊꯠꯀꯦ ꯍꯣꯠꯅꯖꯩ ꯌꯥꯏꯐꯕ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯆꯥ ꯈꯔ ꯑꯃꯨꯛ ꯆꯥꯊꯣꯛꯂꯁꯦ ꯋꯥꯔꯤ ꯀꯣꯟꯅ ꯇꯧꯁꯤ ꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯍꯥꯟꯅ ꯍꯥꯏꯒꯦ ꯅꯪ ꯇꯥꯗꯕꯁꯨ ꯌꯥꯔꯣꯏ ꯏꯆꯟ ꯑꯩ ꯅꯪꯕꯨ ꯅꯥꯀꯟꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯔꯒ ꯆꯤꯡꯈꯠꯈꯤ ꯊꯨꯃꯟꯈꯤꯕꯅ ꯀꯅꯥꯝꯇꯅ ꯈꯪꯍꯧꯗ꯭ꯔꯦ ꯋꯥ ꯍꯥꯏꯒꯦ ꯂꯥꯎ ꯁꯤꯀꯛ ꯍꯥꯏꯔꯒ ꯏꯆꯟꯕꯨ ꯄꯨꯈꯤꯒꯦ ꯇꯧꯏ ꯌꯥꯏꯐꯕꯁꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯣ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯌꯥꯏꯐꯕꯕꯨ ꯊꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯟꯗꯛꯁꯨ ꯌꯥꯏꯐꯕꯅ ꯊꯠꯆꯤꯜꯂꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯒꯤ ꯑꯩꯒ ꯋꯥ ꯉꯥꯡꯅꯔꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯥꯏꯐꯕꯗ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯖꯤꯛ ꯄꯩꯔꯞ ꯌꯦꯡꯉꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯇꯨꯡꯗꯒꯤ ꯆꯟꯅ ꯌꯥꯝꯕꯣ ꯌꯥꯏꯐꯕꯒꯤ ꯋꯥꯗꯣ ꯍꯥꯟꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯉꯛꯇꯨ ꯐꯠ ꯂꯩꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯊꯠꯂꯤ ꯏꯆꯟꯁꯨ ꯅꯥꯀꯣꯡ ꯄꯪꯒꯦ ꯇꯧꯏ ꯃꯤꯠ ꯎꯏꯁꯤꯜꯂꯤ ꯂꯦꯡꯖꯨꯝꯁꯨ ꯀꯠꯂꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏ ꯄꯨꯂꯞ ꯈꯪꯕꯅꯤ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯒꯨꯝꯕꯅ ꯊꯤꯡꯕ ꯅꯇꯤꯛ ꯅꯠꯇꯦ ꯌꯥꯏꯐꯕꯗꯣ ꯂꯦꯡꯕꯥꯜꯅ ꯋꯥꯏꯈꯥꯏꯔꯝꯃꯒ ꯏꯆꯟꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤ ꯌꯥꯏꯐꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯄꯥꯏꯔꯤꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯗ ꯁꯥꯎꯃꯟꯈꯤꯕꯅ ꯒ꯭ꯂꯥꯁꯇꯨꯗ ꯇꯥꯏꯅꯔꯤ ꯃꯌꯥ ꯈꯔꯛ ꯆꯤꯛꯅ ꯄꯥꯏꯁꯤꯟꯕꯗ ꯒ꯭ꯂꯥꯁꯇꯨ ꯄꯨꯀꯥꯏ ꯀꯥꯏꯔꯤ ꯃꯈꯨꯠꯇꯒꯤ ꯏꯁꯨ ꯊꯣꯔꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯄꯟꯊꯗ ꯁꯠ ꯍꯪꯉꯤ ꯇꯌꯥꯜ ꯀꯅꯥꯅꯣ ꯏꯆꯜ ꯉꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯁꯨꯛꯂꯞ ꯐꯝꯅꯕ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯩ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯒꯦ ꯅꯪ ꯄꯤꯈꯥꯎꯗꯒꯤ ꯏꯆꯟꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯨꯊꯣꯔꯛꯂꯒ ꯎꯠꯂꯤ ꯇꯥꯃꯣ ꯇꯌꯥꯜ ꯊꯥꯕ ꯅꯝꯕꯔꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯃꯣꯗꯣ ꯍꯣꯔꯦꯟ ꯄꯨꯡ 5 ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯁꯧꯒꯠꯇꯅ ꯁꯩꯔꯦꯡ ꯐꯥꯕꯗꯧꯅ ꯄꯥꯊꯔꯛꯏ ꯏꯆꯟꯁꯨ ꯊꯥꯡꯒꯠꯂꯤꯕ ꯐꯣꯟꯗꯣ ꯂꯥꯝꯂꯒ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯐꯠ ꯊꯠꯆꯤꯟꯈꯤ ꯆꯤꯡꯁꯤꯟꯈꯤ ꯇꯥꯃꯣ ꯇꯌꯥꯜ ꯀꯅꯥꯅꯣ ꯐꯣꯟꯗꯣ ꯍꯥꯟꯅ ꯄꯤꯕꯤꯌꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯍꯦꯟꯅ ꯐꯣꯟꯗꯣ ꯂꯣꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ ꯑꯗꯨꯒ ꯉꯛ ꯆꯦꯞꯂꯞ ꯇꯧꯅ ꯁꯣꯔ ꯍꯣꯟꯀꯣ ꯑꯣꯄꯔꯦꯁꯟ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯑꯁ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯁꯞꯇ꯭ꯔꯗꯣ ꯏꯃꯥ ꯏꯄꯦꯝꯃ ꯃꯤ ꯁꯤꯕꯁꯤ ꯃꯉꯥꯏꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯁꯣꯟꯈꯤꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯁꯣꯜꯂꯤꯕꯗꯨ ꯇꯥꯏ ꯌꯥꯏꯐꯕꯅ ꯉꯥꯡꯕ ꯋꯥ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯪ ꯀꯔꯤ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯏꯐꯕꯒ ꯅꯪꯒ ꯏꯆꯟꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯀꯟꯗ ꯁꯠꯐꯝꯗꯩ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯐꯣꯟꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯌꯣ ꯑꯗꯨꯒ ꯌꯥꯏꯐꯕ ꯀꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯄꯟꯅꯨꯀꯣ ꯏꯅꯥꯎꯕ ꯑꯩ ꯃꯥꯡꯗ ꯏꯀꯥꯏ ꯑꯣ ꯑꯩꯈꯣꯏ ꯏꯅꯥꯎꯕꯒ ꯅꯪꯒ ꯀꯣꯏꯅꯩꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯆꯤꯟꯗ ꯃꯈꯨꯕꯥꯛꯇꯨꯅ ꯊꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯠ ꯐꯥꯖꯤꯜꯂꯤ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯈꯨꯕꯥꯛꯇꯣ ꯀꯣꯏꯅꯕ ꯀꯅꯥꯏ ꯀꯣꯏꯅꯕꯅꯣ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯛꯇ ꯇꯥꯅꯤꯡꯕ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯕꯅ ꯇꯥꯗꯦ ꯃꯤꯅ ꯉꯥꯡꯕꯅ ꯇꯥꯏ ꯇꯧꯔꯛꯀꯅꯤ ꯈꯪꯍꯧꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯍꯜꯂꯛꯏ ꯑꯌꯣ ꯄꯥꯁꯋꯥꯔꯗ ꯈꯪꯕ ꯄꯥꯝꯃꯤ ꯌꯥꯔꯣꯏ ꯀꯩꯗꯧꯅꯕꯅꯣ ꯈꯪꯕ ꯄꯥꯝꯃꯤ ꯕꯤꯠꯇꯔ ꯑꯈꯥꯕ ꯍꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯅꯥꯎꯕꯒ ꯀꯣꯏꯅꯗ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯑꯣꯏꯗ ꯑꯣꯏꯔꯦ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯂꯒ ꯌꯦꯡꯈꯤ ꯆꯪꯉꯒꯦ ꯌꯥꯏꯐꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯩ ꯐꯝꯃꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ ꯁꯤꯅꯤ ꯅꯪ ꯍꯩꯃꯥ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯅꯦ ꯉꯥꯛꯇꯪ ꯆꯪꯉꯨꯈꯤꯒꯦ ꯆꯠꯈꯤꯒꯦ ꯇꯧꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯌꯥꯝ ꯊꯨꯅ ꯄꯥꯝꯕꯣꯝꯗ ꯇꯥꯞꯐꯩ ꯌꯥꯏꯐꯕꯗꯣ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥꯗꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯏꯆꯟꯒꯤ ꯈꯨꯠ ꯄꯥꯏꯈꯤꯕꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯄꯥꯏꯊꯔꯛꯂꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯌꯥꯏꯐꯕꯒꯤ ꯑꯃꯗꯤ
ꯀꯅꯥꯝꯇꯒꯤ ꯋꯥꯕꯤꯕ ꯌꯥꯔꯣꯏꯅ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯗꯣ ꯆꯠꯂꯨꯁꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯒ ꯇꯌꯥꯜ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯃꯁꯛ ꯇꯥꯛꯑꯣ I want to know him ꯏꯆꯦꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯁꯨꯝ ꯅꯥꯛꯆꯤꯟꯕ ꯁꯛꯇꯝꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯈꯨꯠꯁꯦ ꯍꯥꯟꯅ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯒꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯊꯥꯗꯣꯛꯏ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯈꯟꯅ ꯃꯆꯤꯟ ꯀꯥꯡꯒꯦ ꯇꯧꯔꯛꯄꯗ ꯌꯥꯏꯐꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯤꯡꯊꯣꯔꯛꯏ ꯑꯉꯥꯡꯗ ꯅꯪꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣ ꯍꯥ ꯑꯩ ꯉꯁꯥꯏꯗ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯅꯤ ꯏꯆꯟꯒꯤ ꯍꯥꯀꯟꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯌꯥꯏꯐꯕꯕꯨ ꯌꯦꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯦꯜꯂꯛꯂꯤꯕꯅꯤ ꯏꯪꯊꯔꯨꯔꯕ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯣ ꯃꯁꯨꯡ ꯐꯠꯂꯛꯏ ꯃꯔꯨꯞ ꯅꯤꯌꯦꯡꯗ ꯌꯥꯏꯐꯕꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯇꯥꯞ ꯈꯨꯠ ꯌꯦꯠꯇꯨꯅ ꯄꯥꯏꯔꯒ ꯃꯁꯥꯗ ꯇꯞꯅꯛꯅ ꯆꯤꯡꯁꯤꯜꯂꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ ꯃꯗꯨꯗ ꯅꯪꯒꯤ ꯅꯁꯨ ꯀꯩꯅꯣ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯀꯗꯕ ꯑꯣꯏꯔꯕ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯨ ꯌꯥꯏꯐꯕꯅ ꯆꯠꯈꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯄꯅ ꯀꯥꯗ ꯂꯩꯍꯧꯕ ꯃꯈꯣꯏ ꯃꯉꯥꯗꯨꯁꯨ ꯑꯍꯨꯝꯗꯨꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯤ ꯌꯥꯏꯐꯕꯁꯨ ꯍꯟꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯏꯟꯊꯣꯛꯏ ꯐꯨꯔꯤꯠꯇꯨ ꯁꯠ ꯅꯝꯖꯤꯜꯂꯤ ꯁꯦꯝꯖꯤꯜꯂꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯤ ꯁꯤꯡꯅꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯃꯤꯊꯤꯕꯣꯡ ꯅꯪꯗꯤ ꯑꯩꯅ ꯅꯋꯥꯁꯨ ꯂꯧꯕꯤꯗꯦꯅꯦ ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯅꯪꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯗ ꯊꯤꯡꯕꯒꯤ ꯃꯔꯝ ꯇꯥꯛꯀꯦ ꯃꯤꯠꯌꯦꯡꯗꯨ ꯏꯆꯟꯗ ꯁꯠ ꯊꯝꯈꯤ ꯑꯗꯨꯒ ꯐꯣꯡꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯤꯡꯅꯔꯒ ꯏꯆꯟ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ ꯆꯜꯂꯛꯄ ꯃꯤꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕꯅꯤ ꯃꯤꯠꯌꯦꯡꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯃꯨꯛ ꯍꯣꯟꯖꯤꯜꯂꯤ ꯍꯦꯟꯅ ꯁꯤꯡꯅꯕ ꯋꯥꯍꯩꯅ ꯌꯩꯔꯛꯏ ꯑꯩꯅ ꯃꯃꯤꯠ ꯀꯣꯊꯣꯛꯀꯅꯤ ꯃꯊ꯭ꯋꯥꯏꯁꯨ ꯂꯧꯕ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯎꯁꯤꯠꯇꯅ ꯃꯨꯛꯂꯒ ꯆꯠꯄ ꯍꯧꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯏꯐꯕꯕꯨ ꯐꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯆꯟꯅ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯌꯥꯏꯐꯕꯅ ꯆꯠꯈꯤꯕ ꯍꯦꯟꯊꯣꯏꯀꯨꯁꯨ ꯌꯥꯎꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯗ ꯑꯁꯥꯎꯕꯗꯨ ꯇꯥꯏꯅꯔꯤ ꯅꯪꯅ ꯌꯥꯏꯐꯕꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝ ꯆꯪꯅꯤꯡꯉꯤꯕꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯏꯆꯟꯗꯤ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯃꯤꯃꯥꯟꯅꯗꯕ ꯃꯈꯣꯏꯒ ꯃꯥꯟꯅꯒꯗꯕ ꯅꯠꯇꯦ ꯌꯥꯝꯕꯨ ꯃꯥꯅ ꯁꯥꯎꯔꯤꯉꯩ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄꯗ ꯍꯦꯟꯅ ꯃꯩ ꯍꯧꯔꯦ ꯅꯋꯥꯗꯣ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯩꯔꯣ ꯅꯣꯛꯏꯗꯣ ꯍꯥ ꯅꯪ ꯃꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯠꯇꯤꯌꯦ ꯅꯤꯡꯕ ꯊꯨꯡꯕꯩꯅꯤ ꯏꯆꯟ ꯍꯧꯅ ꯂꯥꯎꯍꯜꯂꯛꯏ ꯁꯅꯥꯊꯣꯏꯅ ꯑꯇꯩꯗꯣ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤ ꯏꯅꯥꯎꯕꯗꯤ ꯑꯅꯧꯕ ꯅꯠꯇꯕꯅꯤꯅ ꯍꯩꯅꯔꯕꯅꯤ ꯏꯆꯟꯗꯨ ꯇꯞꯅ ꯏꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯤ ꯏꯅꯥꯎꯕ ꯑꯩꯒꯤ ꯕꯦꯒꯇꯣ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯣ ꯏꯅꯥꯎꯕꯗꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯃꯌꯥꯝꯕꯕꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯗꯤ ꯑꯁꯥꯎꯕꯗꯣ ꯍꯟꯊꯕ ꯉꯝꯗ ꯂꯦꯞꯂꯤ ꯏꯅꯥꯎꯕꯕꯨ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯏꯆꯟꯅ ꯕꯦꯒꯇꯨ ꯁꯤꯟꯅꯔꯦ ꯁꯅꯥꯊꯣꯏꯒꯤꯁꯨ ꯌꯥꯎꯕꯤꯔꯛꯏ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯏꯆꯟꯅ ꯂꯧꯍꯧꯕ ATMꯒ ꯄꯥꯟ ꯀꯥꯔꯗꯀꯗꯣ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇ ꯊꯝꯃꯤ ꯑꯩꯅ ꯂꯧꯁꯤꯜꯍꯧꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯈꯨꯠꯇ ꯍꯥꯞꯂꯛꯂꯤꯕꯗꯨꯗ ꯌꯦꯡꯂꯤ ꯏꯅꯥꯎꯕꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯗꯨꯅ ꯀꯩꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯇꯥꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯇꯥꯎ ꯑꯗꯨ ꯃꯊꯟ ꯇꯥꯖꯔꯛꯀꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯇꯞꯅ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯃꯆꯤꯟꯗ ꯍꯥꯏꯗꯣꯔꯛꯏ ꯀꯩꯒꯤ ꯂꯧꯁꯤꯜꯍꯧꯔꯤꯕ ꯅꯪꯗꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏꯗꯧꯕꯗ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯀꯦ ꯈꯟꯕ ꯏꯆꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯧꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯁꯥ ꯄꯨꯝꯕ ꯑꯣꯟꯊꯣꯛꯈꯤ ꯃꯔꯝꯗꯤ ꯏꯆꯟꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤꯅꯤ ꯃꯥꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯗꯣ ꯏꯆꯟꯅ ꯍꯥꯟꯅꯕꯨ ꯃꯥꯏꯊꯣꯡ ꯑꯍꯣꯡꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯈꯟꯅꯤꯡꯕ ꯈꯟꯕꯤꯌꯨ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯑꯇꯦꯝꯁꯦ ꯍꯟꯅ ꯐꯥꯎ ꯌꯦꯡꯖꯈꯤꯗꯦ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯂꯥꯏꯌꯦꯐꯕꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡꯒꯤ ꯂꯥꯡꯗꯒꯤ ꯀꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯌꯥꯝꯕꯨꯡꯅ ꯉꯥꯛꯄꯤꯌꯨ ꯅꯣꯡꯗꯥꯏ ꯉꯛꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯂꯥꯡ ATMꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯆꯪꯉꯛꯑꯦ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯀꯥꯏꯈꯤꯕ ꯐꯣꯟꯗꯨꯗ ꯌꯥꯎꯕ SIM ꯀꯥꯔꯗꯇꯣ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯨꯕꯗꯒꯤ ꯈꯪꯖꯕꯅꯤ ꯂꯥꯏꯌꯦꯐꯕ ꯆꯦ ꯍꯦꯟꯊꯣꯏ ꯆꯦ ꯊꯣꯏꯕꯤ ꯗꯥ ꯊꯣꯏꯍꯦꯟꯕꯒꯅ ꯌꯥꯝꯕꯨꯡꯒꯤ ꯁꯤꯒꯤ ꯃꯔꯝꯗ ꯇꯦꯛꯁ ꯊꯥꯔꯛꯄ ꯃꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯕ ꯉꯝꯖꯈꯤ ꯎꯅ ꯎꯅ ꯇꯥꯡꯂꯤꯕ ꯌꯥꯝꯕꯨꯡꯒꯤ ꯃꯤꯠꯇꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯎꯍꯟꯅꯤꯡꯂꯨꯕꯅ ꯑꯩ ꯍꯨꯔꯥꯟꯕ ꯇꯥꯈꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤ ꯌꯥꯝꯕꯣ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯙꯔꯃꯅꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯆꯠꯊꯔꯛꯂꯤꯁꯤꯗꯤ ꯁꯦꯜꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯕꯨꯡꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯍꯣꯠꯅꯔꯤꯕ ꯌꯥꯝꯕꯨꯡꯕꯨ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤ ꯈꯨꯗꯝꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯊꯥꯡꯒꯒꯤ ꯊꯧꯗꯣꯛꯁꯨ
Imada paisa sige maramda pau tamlamlidoni. Madu pumba matau karamna nangna khangliba. Yambo, aise reporter macha am oisari sidi. Yamungi ATM card amadi passbook se lakshin biro. Aina marup singi maphamda khara yetjarure. Masigi damak ai soikre. Warobinu ko. Yambo, inauba nangso ibu saunu ko. Sanathoi chalase. Ani do chatre nongdarim buso thodok-sina ichan bu hena nungsiba poglagli. Yaifabana haiba yakini khalubada akiba poglagi. Inaubana, Yambo, inauba nangi ichan se maro yam leibi angangni. Ai mabo. Luramdana gari thodokre. Inauba hosuk pau masado tarang chatlibani. Sanathoi bu thanamle chak puraga lau haina. Aduga ichandi hospital tamna lagle. Chanthoi tupok tupai challaga leirammi. Ichan hek ubaga ngasai makai thingatlaga thamluba pirangdo maning tamna chentharagle. Ichanna Chanthoi kapkanu ai leisidi. Chanthoi gi taragliba pirangdo taithopiduna thembirei. Chanthoi su ichan gi makhut chena paisalaga. Ichan tamogido deposit thamdri. Haima aidi kakawi. Now ba chansalaglaga. Che deposit matam yori selpur e kamai toksige. Ai taurage. Now ba nang che chansa thadokano. Ichan na sel do puraga chansat chatki. Pung mari tarak padwaida operation gi lang bhoragle. Signature lobada mi ahum sodrabadi yade hairakpada. Ichan magi mobile do khangni ningsinglakuna. Aping apai oina laithorakpada nongdarim baga naw baga leptan leiramle. Naubadi chahi sudabana sign toba yade. Chanthoi di kaptun adumak leiri. Nongdarim badi ichan na mamit kuptana yingli. Maram di ichan gi maithong luraba tanpam sidaso mangal nairami adum. Naubana kakamcha mangleiro nuba sign toro hitrabo. Nongdarim basu sign singdo tasat tokshili. Adugadagi tayalgi operation theater da pusinkre. Tayal bo nongdarim bana masa ukide. Chanthoi di mapi leptana sinthai. Ichan na Chanthoi bo mapukning pathabiri. Naubadi nupa oijarasu angang oibana pakhatlami. Aduna nongdarim bagi nakta napsilaga phammi. Talaksida phone ring la ena yenglubada. Ichan gi phone da itai phaba haina thaba ubada. Nongdarim badi I haigatladuna ichan da sauna yingli. Nongdaina phone la ichan hawgalaga phone du lawde. Lawge tawbada naubana kan hairi. Naubana Ai, kakamchari ichegi phone today kedobagi karam kanda puriba, pairiba. Aduga ring la isana atopa nupage. Ngangna ring tatkre. Amuk lakpada nongdarim ban oina paikhatli. Yaifabana, Hai, phone to paiba kedoge. Nang madugi lam Krishna duna sumkrabo. Nangaina koirabane, magaloina bayatre ko. Nongdaina, Hai, nachinarai do chumna kapadamu. Natraba, nongdarim bana narai do thadacharkani. Angang do dumba tapsap togono, matung. Phone do kaklaga yaifabagi number do block pire. Aduga kaksu kakthali. Adu upada naubana. Kainu block su pire aduga kaksu kakthaline. Ichan di orsanaba tandana tumina phamkre. Naubaso sanathoi loba chatkre. Nongdarim bani ichan gi contact list ta changlaga nupagi number kyam yawgi yingli. Adudagi WhatsApp ki chat yinglubada. Mayon ga toina text hanabagi ubada. Raibam bisumda suktorakli amu. Inaubana call torokpadagi kuini yingludre chato. Nongdaina. Nauba kedorage. Yambo ai thanda ngaire halakiroidro. Hoi laage. Hagolaga ai halage loibo phawdi ngainingbane ado yadre. Chanthoina dadagi laman ton sinjare. Nongdaina. Kaigi laman noda maso phawbo irsano. Kenom ta hairam gedana. Ichande yinglaga hairakpani. Makhoi ni do punna thongminaragle. Ichanna Yambo ai phone do piramo. Pigani aina block pirami do hangano. Phone do pinaga tapnanglei. Nang yaifabagi proposal yadoira. Is kaidino da itanda leiba sipau talla kansida. Ado yapa kaina. Ado kaidorage Yambo chatlo ai jangage. Ichanna changkibada nongdarim baningamdana yingsahowi. Maadi yinglido chak puraga lakliba sanathoigo naubuga na urure. Makhoi ani marum amada leisili. Nongdarim bamangak haifet hairaga makhut ani na mamaido satna thoklaga ningba kaina sonjai. Ha pangdaba nang diwazauda
Jaksau Kangzong na tomta Nupa thopa ngai zero Asengba nushibadadi Isau nungsau chanadaba zani ne Chimbal sasu loina fazin kre ne Handakti kadai chat kre Nongdai remba nanggi angaw bo ngang